Israel di hojik Trump bu Iran da attack tahonba pamli. Trump na Iran bu unconditional surrender tawna ba haikibada mathangi nimit ki ayukta Iran da attack tawrabadagum oirami. But Iran na surrender reject tawrabadasu Trump da immediately attack su tawkhide. Kari role no Trump na sanari base Middle East amadi Israel gi situation gi matang da lakpa information na Trump hojik masana decision amata lobagi film da leiti haina claim tawri. Mahakti Netanyahu gi waya badakar oigani aduga US study Netanyahu gi anti nongo gi hengatli. America gi sasan di tasengna Israel gi influence da lei. But America gi micham singi mafam di Israel gi oidaba propaganda singbu yahan badi nongo gi lusilakli. Iran na Israel da ngasi phawada taratret subo missile singi nong chu thanduna hanadagi hena kanba attack tawduna Zionist regime boni khanduna thamli aduga sitanatana anobo missile attack singna Israel gi Prime Minister Netanyahu gi residence phawa target talakhi amadi Netanyahu bomb shelter da leibahukhi maramdi supna gi pung kharada Iran na Israel da missile gi nong chu than khibase Israel da expectation gi wangwada oikhi kadino Israel मागी फ्यूचर की एक्जिस्टेंस के दमक सोकनरिब लानला नत्रगा इरान इजराइल की लान सिना अहुम सुब पृथ्वी लांजाउगी हौरप ओइरब्रा मरमदी इजराइल दगी लाक्लिबा इमेज सिंग सिबु उरगदी खुदिंगमक नंगत तबंगमलोय इरान न इजराइल दा मिसाइल अटैक तौदुना अवांग तोलान सिंग लेमाइदा तिलहनखरे माइगे खुदिंग काय तोइरबा बिल्डिंग नाकता ओइना उखरे इजराइल सु सेकंड गाजा गुम ओइखरे करिनो इजराइल दा Iran की attack ta aduk yamna damage thok khabra madudi magi future existence po khudong thina urabra khangdre mangda kari thok lagadaba maramdi aroibada Israeli nagarik punamak loina bomb shelter da changduna masa gi thwai bu kannaba gi pambewena launari makhoi gi maithong da tariba akiba makhoi gi mitta uriba ki baduna kari hairiba aduga punamak gi khwaidagi hena chawriba wadi America amadi Israel ki authorities singna makhoi gi future gi maramda kari hairiba amadi hawjik ki oiriba situation gi maramda kari hairiba masi gi paukhum khanglagati tasengna gyan mangani dugumba Israel makhoina Iran gi top military commander sing assassinate tawkraba Iran gi nuclear scientist sing bosu assassinate tawkraba amadi hawjik phawbada Israel gi attack ta Iran gi nupi angang yauna apunbada Iran gi nagrik 600 tagi su hena sikraba aduga Israel na ngasi makhoi gi future existence po kari ki kirakliba masidagi ekoina clearly khamungami matamsida makhoi gi malemda khwaidagi advance oiba technology gi damak chawthok charambadu ngasidi maduna completely kanaba piba ngamaktaba masana masabu yamna wangna khanjaramiba aduga masigi paw punamak se atai kana atokpa amadagi phangba natana supnagi Israeli authority ka wari sanariba US ki reporter amadagi phangliba magi report ki according Israeli authority singa puinadagi wari sanaduna lakli mahakna Israel ki future ki existence ki akiba phawribadu tasengna urakhi Israeli nagrik singyamna kinari aduna makhoina continue America gi maigedagi matengi tamak yengba hokhi makhoida America gi mateng natana makhogi existence possible oidabra haibasi tasengna khangdarakli Israel gi mafamda makhoigi aroiba sorfawba America gi matengi tamak thajaba thamli sumsu America Iran gi mayokta makhoigi mateng tawgani adubu situation di nomo gi henna phajit latre phajik numit kharani sida Israel na Iran gi oil field amada su attack tawduna yamna chawba damage thokhanthi madugi oil field do Iran amadi Qatar laibak ani gi joint ownership right labor oil field amani weather reports ki according tungdasu amuk henna kanba attack Israel gi maiketagi lak khigani aduga US ki maigeda matengi damaksu ngai khigani hairi Israel gi mafamda sumna kaidonung dasu amukta fawba thokhidri Israel su tasengna makhoigi future bu yenglaga kire Israel dagi lakliba image singse yenga khangmangamgani Israel gi nagrik punamak loina bomb shelter da lenariba yamna keningai oinere Israel da hojik Iran na 100 tagi su henna yamna chawba missile attack sing mathang leptana chathri Iran su masagi self defense ki damak attack chathabagi right Israel da leiriba aduga chapmanana lei haikhre aduna Israel gi mi sing su
tumba chaba amata khangnadre Gaza-gi misingna chahi amadagi hena thengnariba awaba tawna makoisu khajik dugumba mahau tangba haukrabra aduga makhoi America-gi maikeda matengi damak leptana taksilli but Donald Trump ti haujik fawba final decision amata loba ngamdana leire chayol anigi matam ngairi dugi tungda kari step lawgadaba khangma ngamgani Russia amati China gi maigedagi Iran gi mathakta karigumba US gi direct attack oiragadi madu yamna khudong thiba mayok nagani haina warning tharakli Israel da tawkhiba attack singi tungda situation nongi yamna phatre city kayada siren khongbagi khonjel tattana lakli missing shelter gi maigede chenari aduga Israeli Defense Forces na missile simbo intercept tawna leptana hotari Israeli Forces na danger hojik su loidri aduna miyambu alert laina bo haikre media reports ki according Israeli government amadi IDF na yamna strongly matam sangna lan sokna bagi sem saduna leire aduga Iran gi attack singi matik chaba pokhum su pigani haiki Israel na attack hana tawrubagi pokhum Iran su attack si tawrakhibani haiba laikhidre Iran na hana attack tawruba natti malem na hena khangnari baduni western countries singna Israel gi maral punopu usinnadana Iran gi maral tamak uri nang na tawrubana nang fangbani Hamas na phangle badumna nang su phanglabra Gaza gi mathakta ngasi fawba leptana bom thaduna micham singbu continue hard pa leptabadi nangi self defense ki tamak tawbani haina chumna lawriba aduga Iran na magi self defense ki tamak chatharakpa attack puna karamna aranba oiriba hojik fawbada maigi aniki loss compare tawrugadi Iran gi loss na yamna heli Iran da hojik fawbada 600 tege suhena sikre amadi chakaya sokpan kre Israel gidi misi begi masing yamna likki supnagi hojik fawbada chawrakna 24 khaktani maramdi makhoi di hanadagi prepare tawduna lerakpani Iran di hojik fawbada miyam gi thamak bom shelter sing hanadagi sem saduna leibagi paw amata thangde Israel na attack tawkhiba Iran amadi Qatar gi joint ownership oiriba gas field adugi investigation international agency amana yengsinduna kayam damage oikre haiba khangbagi darkarni Israel nadi claim tawri attack the supnagi Iran gi sarukta leiba southern part khakta tawba attack ni Qatar gi sarukta northern field da attack na damage amata thukhande haina claim tawri supnagi Iran gi sarukta leiba south field khakta da target tawkhibani hairi leibak ani gi joint ownership oiba asuk chawba energy sampatti Israel na attack tawkhibase history da masina yan hanbani mangda Israel na sigumba attack amata su tawkhidri aduna hajik phawbadadi masigi gas field si supnagi Iran gi saruk khakta da attack ohenba oiragasu karigumba situation se yamna lusil lakpa kandadi usinnadana laithokpa chumloi maramdi khangbngamdi tungi situation kari oigani China amadi Russia su karigumba involved oirapa taragadi experts singi according America bu land se de involved ohenbagi yamna kanna honari amadi America su soidana involved oigani thajanari aduna masiga mari lenana US President Donald Trump su G7 meeting dagi marakta thaduna emergency meeting gi damak Washington DC da yorakhi reporter singi wahangi pokumda Donald Trump ki paukumda theatiba ingita ceasefire purakpagi wafamdi yaudre war tawduna ending ama purakpagi wapongduna international community ki mangda wajaw ngangduna leiri hojik fawba changsilakpa ngamdana cheyol anigi matamda kari decision lawrakkani haiba ngainari makhoisu hojikti yamna laidire malemgi leibak singda dhamki tawraga dominate torambado hojikti madu chatnaraktre maramdi technology gi juksida amana amadagi taba natre date 19 gi manungda Donald Trump na Tehran dagi civilian singbu athubada evacuate tawbagi ultimatum pikibado silent oikre aduga Trump na week anigi matamda Israel gi tamak kari step lawrapo wafangani haiki aduna jayol anigi matamse Israel mathan khakta masabu defend tawjanaba US na thadok pire Israel di masa mathan khakta US ki support yaudana lepadi oithokloi maramdi Israel na use toriba plan gi machak ayambati US amati western countries sing dagi pirapangaktani aduna karigumba maru oina US na Israel ki damak laktragadi Middle East ta Israel ki existence ta chuba question mark amati leragani